ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯃꯛꯄꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯑꯇꯩꯅ ꯅꯪꯕꯨ ꯄꯥꯝꯅꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯕꯗ ꯅꯥꯏꯁꯂꯤ ꯕꯤꯍꯦꯕ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯒꯤ ꯃꯥꯏꯟꯗ ꯌꯥꯎꯗꯨꯅ ꯂꯩ꯫ ꯅꯥꯏꯁ ꯃꯦꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯤ ꯈꯨꯗꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯁꯤ ꯒꯨꯗ ꯄꯔꯁꯟ ꯑꯃꯅꯤ ꯇꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯃꯤꯕꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯗꯨ ꯚꯦꯂꯨ ꯋꯥꯡꯅ ꯌꯥꯎꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯗꯦ꯫ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯁꯤꯡꯊꯥꯅꯗꯦ, ꯃꯈꯣꯏꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯄꯥꯝꯗꯦ, ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯒꯣꯜꯗꯨ ꯃꯇꯝ ꯆꯥꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯗꯦꯕꯤꯗ ꯗꯥꯏꯗꯥꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟꯗ ꯅꯥꯏꯁ ꯃꯦꯟ ꯑꯃꯗꯒꯤ ꯍꯦꯟꯕ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟ ꯑꯃ ꯀꯔꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟ ꯍꯥꯏꯕꯁꯤ ꯃꯤ ꯈꯨꯗꯤꯡꯕꯨ ꯚꯦꯂꯨ ꯋꯥꯡꯏ ꯈꯟꯕ, ꯃꯁꯥ ꯑꯃꯗꯤ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ꯫ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯤꯡ ꯌꯥꯎꯏ꯫ ꯃꯤ ꯈꯨꯗꯤꯡꯅ ꯃꯈꯣꯏꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯏ, ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯗ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯆꯦꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ Number 1. Live as if your father were dead. ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯅ ꯂꯧꯏ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯑꯣꯡ ꯇꯥꯗꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯣꯊꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯥꯎꯔꯦ, ꯅꯪꯒꯤ 100% ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯅꯪꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯁꯤ ꯅꯪꯒꯤ ꯐꯥꯗꯔꯅ ꯑꯔꯥꯟꯕ ꯗꯤꯁꯤꯖꯟ ꯂꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯆꯥꯎꯔꯕꯅꯤꯅ ꯅꯪꯅ ꯍꯦꯟꯅ ꯐꯕ ꯗꯤꯁꯤꯖꯟ ꯂꯧꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯅꯤꯡꯇꯝꯅ ꯍꯤꯡꯍꯧꯕ ꯉꯝꯅꯕ, ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛ ꯗꯥꯏꯇ ꯂꯧꯕ ꯍꯩꯅꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯒꯣꯜꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯐꯥꯗꯔꯅ ꯀꯔꯦꯝꯅꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯁꯨꯝꯅ ꯍꯤꯡꯕ ꯇꯝꯃꯨ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ, ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡ ꯅꯪ ꯅꯁꯥꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯑꯄꯤꯛꯄ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡ ꯅꯪꯅ ꯂꯧꯖꯒꯅꯤ꯫ Number 2. Stop hoping for completion of anything in life. ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ, ꯐꯪꯅꯤꯡꯕ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯁꯤꯒꯤ ꯇ꯭ꯔꯦꯞꯁꯤꯗ ꯊꯨꯗꯨꯅ ꯂꯩ, ꯃꯗꯨꯗꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯕ ꯉꯝꯃꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯐꯦꯚꯔꯗ ꯂꯥꯛꯀꯅꯤ, ꯄꯔꯐꯦꯛꯠ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨ ꯂꯥꯛꯄꯗ ꯑꯩꯒꯤ ꯊꯕꯛꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤ ꯍꯧꯕꯒꯤ ꯃꯇꯝ ꯅꯤꯡꯊꯤꯅ ꯐꯪꯂꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯋꯥꯏꯐꯅ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯦꯞꯈꯤꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯎꯔꯅꯤ, ꯑꯩꯒꯤ ꯊꯕꯛꯁꯤ ꯍꯧꯕ ꯉꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯈꯨꯗꯤꯡꯒꯤ ꯑꯔꯥꯏꯕ ꯑꯣꯏꯔꯛꯇꯦ꯫ ꯐ꯭ꯌꯨꯆꯔꯗ ꯍꯦꯟꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯔꯛꯏ꯫ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯅ ꯂꯧꯗꯕ ꯌꯥꯔꯛꯇꯦ꯫ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯌꯥꯔꯛꯇꯦ꯫ ꯍꯦꯟꯅ ꯆꯥꯎꯕ ꯔꯤꯁꯛ ꯂꯧꯗꯕ ꯌꯥꯔꯛꯇꯦ꯫ ꯏꯁꯥꯒꯤ ꯍꯦꯜꯊꯀꯤ ꯗꯥꯏꯇ ꯂꯧꯗꯕ ꯌꯥꯔꯛꯇꯦ꯫ ꯃꯔꯝꯁꯤꯅ ꯑꯣꯊꯔꯁꯤꯅ ꯍꯥꯏꯔꯤ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯔꯁꯠ ꯁ꯭ꯇꯦꯞ ꯂꯧꯗ꯭ꯔꯒꯗꯤ ꯇꯨꯡꯗꯁꯨ ꯊꯕꯛꯇꯨ ꯍꯧꯕ ꯉꯝꯗꯅ ꯂꯩꯒꯅꯤ꯫ ꯉꯥꯏꯕ ꯍꯥꯏꯕꯁꯤꯒ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕꯁꯤꯒ ꯈꯦꯠꯅꯕ ꯂꯩ꯫ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝꯗꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤꯗꯃꯛ ꯐꯥꯔꯁꯠ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯔꯣꯝꯗ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯈꯥꯡꯕ ꯀꯟꯕꯅꯤ꯫ ꯑꯣꯊꯔꯅ ꯍꯥꯏꯔꯤ, Every moment waited is a moment wasted. Number 3. Never change your mind just to please a woman. ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯁꯥꯅ ꯍꯦꯟꯅ ꯐꯩ ꯈꯟꯖꯕ ꯗꯤꯁꯤꯖꯟꯗꯨꯒꯤ ꯑꯣꯟꯅꯕ ꯑꯣꯏꯔꯁꯨ ꯅꯨꯄꯤꯗꯨꯅ ꯌꯥꯕꯤꯅꯕꯅꯤ, ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯅꯕꯅꯤ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨꯅ ꯂꯧꯕ ꯗꯤꯁꯤꯖꯟꯗꯨ ꯏꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯍꯣꯡꯗꯣꯛꯅꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯋꯥ ꯀꯌꯥ ꯐꯣꯡꯗꯣꯛꯏ꯫ ꯃꯗꯨ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦ, ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯌꯥꯝ ꯊꯥꯖꯕꯒꯦ ꯍꯥꯏꯕꯗꯨ ꯇꯦꯁꯠ ꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯨꯄꯤꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯨ ꯂꯧꯔꯒꯗꯤ ꯅꯪ ꯋꯤꯛ ꯃꯦꯟ ꯑꯃꯅꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯑꯄꯤꯛꯄ ꯍꯤꯔꯝ ꯑꯃꯗ ꯂꯥꯏꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯃꯔꯝꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅꯁꯨ ꯅꯪꯕు ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯅꯪ ꯅꯁꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯂꯩꯇꯕ ꯃꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯈꯪꯗꯣꯛꯎ꯫ ꯅꯪꯒꯤ ꯋꯥꯈꯜꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯅꯪ ꯅꯁꯥꯒꯤ ꯑꯅꯧꯕ ꯗꯤꯁꯤꯖꯟ ꯑꯃ ꯐꯣꯔꯝ ꯇꯧ꯫ ꯗꯤꯁꯤꯖꯟꯗꯨ ꯂꯥꯜꯂꯒꯁꯨ ꯇꯝꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯑꯣꯏꯍꯧꯏ꯫ ꯃꯁꯤ ꯁꯨꯄꯦꯔꯤꯌꯔ ꯃꯦꯟ ꯑꯃꯒꯤ ꯅꯦꯆꯔꯅꯤ꯫ ꯅꯁꯥꯒꯤ ꯊꯥꯖꯕ, ꯅꯁꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯉꯥꯛꯅ ꯆꯠꯄ ꯃꯤꯅꯤ꯫ Number 4. Your purpose must come before your relationship. ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯔꯄꯁ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯕ ꯃꯐꯝ, ꯃꯗꯨꯅ ꯅꯪꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯍꯟꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯦꯅꯤꯡ ꯊꯣꯛꯍꯟꯕ, ꯃꯗꯨ ꯇꯧꯕꯗ ꯁꯃꯥꯖꯇꯁꯨ ꯚꯦꯂꯨ ꯄꯤꯕ ꯍꯤꯔꯝꯗꯨꯅꯤ꯫ ꯃꯗꯨ ꯅꯪꯒꯤ ꯒꯣꯜꯅꯤ꯫ ꯑꯗꯨꯅ ꯑꯣꯊꯔꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯄꯔꯄꯁꯇꯨ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯒꯤ ꯍꯥꯟꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯅꯪꯕꯨ ꯀꯌꯥꯝ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯅꯪꯒꯤ ꯒꯣꯜꯗꯨ ꯐꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯔꯤꯂꯦꯁꯟꯗꯨꯅ ꯅꯪꯒꯤ ꯄꯔꯄꯁꯇꯒꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯒꯗꯤ ꯅꯪꯒꯤ ꯒꯣꯜꯗꯨ ꯃꯇꯝ ꯆꯥꯅ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯤ ꯑꯇꯣꯞꯄꯒꯤꯗꯃꯛ ꯅꯪꯒꯤ ꯑꯦꯝꯕꯤꯁꯟꯗꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯒꯗꯤ ꯅꯪ ꯋꯤꯛ ꯃꯦꯟ ꯑꯃꯅꯤ꯫ ꯅꯪꯅ ꯔꯤꯂꯦꯁꯟꯗꯨ ꯐꯪꯂꯒꯁꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯇꯝ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯒꯣꯜꯗꯨ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯂꯥꯏꯐꯇꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯂꯣꯏ꯫
nangi relation na nangi purpose tagi ana phangna ba hona ba habsi nangi harau bu mikup amadi nangi penthok da mikup tu sacrifice tawni. Number 5, lean just beyond your age. Kanagumba mana magi ponsi du improve oining ba taragadi masagi comfort zone gi wangmada honagadabani. Adabu miyoi ayambadi akibuna manam oiraga makoini irai laina tawba ngamba thabak tu khak tawduna comfort zone da stuck tawduna hingi. Miyoi khara khakna makoina ngamgadaba changdagi ka hena changchinduna masabu stress pijai. Adabu author na somna hari superior me nama habsi masagi akibu thengnaraga comfort zone gi wangmada masana handle tawba ngamba changda honagadabani. Akiba habsi miyoi khuding mukta yawi madu accept tawgadabani amadi challenge tawgadabani. Akiba sunyaw yawdana hingba habsi masagi comfort zone da hingi habagi khudamni maduna mahaki punsi du growth lehaloi. Superior man habsi masana phangingba pandam masana hongningba mafamduda change tawba ngamgadabani. Number 6, enjoy your friends criticism. Author na somna hari nupadi challenge tawraga growth lai nupina praise tawraga growth lai. Nupi khudingi apamadi masasi special ni khanjabasini mina makoibu thagat pibada makoichi special ni haba khanjai maduna masagi growth help tawi. Adabu superior man ama habsidi challenge lakpada chena bahona de madu accept tawi. Author na hari hapta khudingi nangi khwaidigi naknaba best friend amaga pungadabani nangi punsigi asoiba akiba mafamsingdu discuss tawgadabani nangi aranbasingdu nangi mangda puthogadabani nangi maruptuna nangbu criticize tawhangadabani maduna nangi asoibadu munna khangjagani masagi asoiba nathai sienba midu weak man amani. Number 7, don't use your family as an excuse. Karigumba matamdasu imung manunggidamak isagi matam pumnamak khaidokpa mathau tarai isagi thabak tawbagi tanja amata fangdaba matamsu yawi chummi aikoi imung manunggi care lawgadabani help tawgadabani. Adabu nangi purpose tu nathairaga imung manungda ka hena matam manghalagadi madu nangna kanagisu help tawba kaudre asomna tawbana nangbu ningba ka hengani nangi imung manung nupi angangsingna nangbu asonba mini khangani nangi asonbadu makoina help tawi masi weak man amagi nature ni. Aduna author na somna hari superior man ama oina nasagi purpose khangjagadabani madugi direction da chatgadabani nangi imung manungga value yawdra matam sangna leiminabadagi atenba matam khajiktang value leina leiminabaduna hena positive result fangani nangi imung manungna nangbu hena nungsibigani masigi dama nangi hingbagi purpose tu khangtokadabani madu complete oina honagadabani imung manung ngak chenaba lambi thigadabani nangi asonbadu imung manungda tainaroidabani. Number 8, choose a woman who chooses you. Nangi tungi punsi du nungaina spend tawnaba bright future ama oinaba afaba life partner ama khandaba yade. Aduna author na somna hari karigumba nang masigi phibam sida leire khallo nangna nupi amabu yamna nuksire maga leminaba pame adabu nupi duna somna khandre nanga leminaba pamdre adudi nangi wakal du khudak change tawgadabani awabadu natanda khangjau maramdi nangbu poning daba nupi amabu change tawnaba honaragadi nang needy man ama oire madu nupi gi matawni nupi singna madu het tawi nangi punsi dagi nupi duna hena maroi utpani asiguma nupi da nangna kanna honaragasu magi mind du change tawba ngamoi. Film samadi real life ka khenaba lei karigumba magi wakal du ahongba lakdasu nangbu 100% respect tawroi maduna nangbu value yawda misik ama oihalli mi ataina nangbu kaidangoi da thajaba ngamoi. Superior man ama habsi magi mission magi purpose magi direction da chatgadabani nupi khudingbu respect tawgadabani masagi punsibu maroina khangadabani nupi bu chase tawnaba honaroidabani madugi mahuta makbu khalakbu nupi du khannaba honagadabani. Number 9, find your complementary opposite. 80% nupasingdi masculine nature cheli strength courage independence asiguma quality singsi cheli makoiga loinaba miyasingdu protect tawi. 10% amadi feminine nature cheli sensitive emotional humility asiguma quality singsi cheli aduga 10% amana neutral type oi. Author sigi matungina love ki arrival equation di opposite pole ani chingsinabani karigumba nupadana masculine nature wang yawragadi feminine nature wang yawba nupida attract tawgani kanaguma nupa amasi feminine nature wang yawragadi masculine nature yawba thawna faba nupida ena attract tawgani maduna miyo anidugi energy du neutral oihali makoi anigi wakal du ena ingthali. Aduna ihan hanbada nang amadi nangi partner gi mawong du mun khangmu mathok tai nangi opposite nature du choose tawgadabani maduna nangi long term da nangi energy du complete oihali amadi balance oihangani. Aduna video si nungai khallagadi like tawbiu channel se subscribe tawbiu mathang dasu kana video sing thagalakpada chitadana ba bell notification on tawba kawginu. Thank you for watching.